Kurumjari, SKTV News po yang biri bakwai pum namuk Bolivia ta kelambam na taram nokchari, han bada maroi ba pausing pizari. Chonglawi ki thudok ta miyam na fauri ba nungai taba adumak fawi NIA na case asi kanna thizali January ba sing soi dana fagani haina Chief Minister na phone rakli. Moirang patlauda har purakpa truck ama khamduna purakhiba potlam ga konana amangata thokhanbada yaubani haiba mioi manga Manipur police na fagat bangamle hairi. Amasung truck amada lotuna purakpa lupa crore mangaromgi oigadaba kg yankai henbagi opium sing mioi aniga konana Jiribam district ki lengang pokpidagi fagat bangamle hairi. Hauzik pau sandok na pizai. Chonglaubi bom attack ta taibangi awan nungai khangzadriba angang ani lekhidaba du thamoi sokna nungai taba fawi thodok adugi achumba langla langjin puthokna naba NIA na case paiduna thizilli chenariba mioi khudingmak soidana fagani haina Chief Minister Yumnam Khemcha na phongdokre. Lai Harauba and the Village Development Authority LHDVA na sinduna ngasi Imphal district ki Chanam Sandrok Khul ki laibungda ibudau funal ningthau telhaiba masung santok ningthau apan bagi laisang sangabagi thoram pangthokre. Manipur ki Chief Minister Yumnam Khemcha na ibudau funal ningthau telhaiba amasung santok ningthau apan bagi laisang adu sangaduna miyamda khusinaki. Thoram aduga mari leinana handakta haidokiba MPS na loba civil service exam da mai pakraba kairao assembly constituency gi manungdagi mioi mangabu oktuna Chief Minister Yumnam Khemcha na achamba lengyan piduna pungning thawatke. Thoram aduda wangang laduna Chief Minister Yumnam Khemcha na hai Chonglaubi gi thodok adu yamna nungai taba amani miyamna fauriba nungai taba adumak fawi adubu thodok asigi asengba langla langjil puthokna na bahotnari NIA na case asi paiduna thizili January sing soidana fagani haina Chief Minister na thazaba pike. Thoram aduda kairao ACG MLA L Rameshwar yauna local leader kayasu sarukyaki. Kanna lai pajaraga, wana lai pajaraga, fighting lai ho yung bosho, zakun yung bosho. Kanna hotel bakang sindo, chiki mata sanga na thap phamase saka si pandam si. Ana yamdam Manipur se koi hawai ba stasi susi yagyang din sa nagyo kai. Bakoy sinsi koi na abo ingam hapada sel logna hapri saladi dun laigagadi. Lai kanna paraga aisu pasak tin na thap ko yae kagi wakal namal la handado na siga adu ge wakal ni si saka se tendayo se ngasigi memorandum piuta yawi daba habuk mayam su itana zari me ha kana pa me ha kan pa da ai honorable MLA ga tana zaraga lagam si development aukana paka baba hola ga ai su ai lekai ni zaraga na mate pangre Thasigi tangkun tarukta Bishnupur district ki Moirang police station na konba Moirang patlauda fertilizer bag sing purakpa truck ama purakhiba potlam ga konana amangata thokan bada yaubani haiba mioi manga Manipur police na fagat pangamle hairi farba mioi manga adudi thamna pokpi khuldagi laistrom Avijit Singh chahi kun manga khul asimaktadagi khwairakpam Dhaneshwar Singh chahi kun manga ngangkhalawai awang lekai dagi Alex Moirang them chahi kun manga konjengbam lekai dagi Fairembam Kaiser ching chahi kun 13 amasung Chanpur Mata Laikai digi Hauzikna Moirang College ta hangba relief camp ta leiba sanabam chawba maitei chahi nifugani pani makhoi digi chaka mari panba gari amasung phagat pangam ki hairi Truck amada lotuna purakpa malem gi kaithal da lupa crore manga rom gi oigadaba kg yankai ga gram chanipan supna mapan rom oigadaba opium ga konana mioi ani security force na Jiribam district ke lengang pokpi dagi fagat pangamle hairi Jiribam police na phongdo rakhibagi matung inna ngarang numidang pung 8:95 rom taba matamda Jiribam district police commando unit Jiribam CRPF amasung Assam Rifles ke apun batim mamana registration number PB 06V 0725 oibata Tata truck ama lengak pokpi da kham ke security force ke kangbu na gari adu yauna maduda
मधु पुथौरक्पा ड्राइवर अमसुंग सेकेंड ड्राइवर दा चेक तौबगी थबक चथबदा ट्रक अदुदा लोतुना पुरक्पा केजी यांखैगा ग्राम चनिपान मापन गी ओइगदबा ओपियम निशा अदु फागत पंगमखिबनी हाइरि थौदोग अदुगा मरी लेनना गाड़ी अदुगे ड्राइवर पंजाब की तरान डिस्ट्रिक्ट तगी सुखविंदर सिंह अपोकपा वलविंदर सिंह अमसुंग सेकेंड ड्राइवर ना उत्तर प्रदेश की वाराबंद की डिस्ट्रिक्ट तगी संदीप सिंह टिल्नो अपोकपा हरजित सिंह हाइरिबा मियोय अनि असिसु फागतखि तुंगदा जिरिबाम पुलिस स्टेशन दा NDNPS A की मखादा केस अमा लखत्तुना मखा ताना थिजिनबगी थबक सथबा हौख्रे हाइरि हौखिबा एप्रिल की तांग कुन मंगा कोकोमी की मिटिंग मखादा सिनखिबा मणिपुर मियामना वाहंग तरेत लेंगाक तहंगबा वाहंग खोंगचत अदुदा ख्वाइरंबन इमा कैथेलदा नुमितुदा खोंगजंगलोय अमा ओइना सरुक याखिबा देसाम गी हानगी प्रेसिडेंट मयेंगबम सोमोरजितपु अतमनना सेल चारे हाइबगी मराल अमा पिसलगा हानदगी सिंगदुना लेबगी मवोंगदा नुपी अमना चिंगथोकलगा चथा हनकिबा थवोंगबु ऑल मणिपुर स्टूडेंट्स गार्जियन एसोसिएशन यानिंगदबा फोंदोरक्ली ngasi AMSGO na thadorkiba cherolamada desamgi thomi nupi macha singda masam foiduna nupa nupi khaktana ot neiba tawkiba thawong adu condemn tawi thodok asida chenariba miyoi khudingmak leingakna nupa nupi khaktana logi oiba cheirak pigedabani bazar mayaida atamnana miyoi amada mayam changduna hat ke tawramba thodok adu ngasi fawba leingaki maikaidagi shumoto case ama fawba lawkhattana tumina leisinba kari maramgino thodok asi miyoi kharagi khuzil thawrang oigani haibasi mayek sengna takle leibak kidamak थबक तौजरिबा मियोय सिंगदा गेंग खुटपु खरना लाना पुथोक्तुना चुम्मी लाली खंगदना हेक्ता योमसिनबा फुजिनबा हाथ के तुपके तौबगी थवोंग अमा चथरकलिबा असि खुदकता लेपकदबनी नत्रबदी मणिपुर लोइसिनबा होटनबदा मियोय सिंगदा मतेंग पांगबो इन थोकनी कोकोमीगी वाहंग हंगबा खोंगसत के खुदोंग चाबा लौरगा देसाम गी हानेगे प्रेसिडेंट मयंगबम सोमोरजिता अदमनना हाथ के तौबदा चेनरिबा मियोय संदोकपा खकना यारोय देसाम गी नुपी मचा थोमी सिंगदा मसम फोइदुना खुद थाखिबा मिया मांगदा ngang यादबा वाहे वाता सीजन अदुना लाव खोंगदुना ngang नुपा नुपी सिंग मरालगी मतुंगिना लेंगाक नशु मोतो केस अमा लौखतलगा लोगी ओइबा चैराक अथुबदा पीगदबनी हाइना चेरोल असिना चीफ मिनिस्टर अमदी होम मिनिस्टर की पुंगनिंग सिंगसिलक्ली स्टेटस की प्राइवेट हॉस्पिटल सिंगदा PMJAY की नौना चटनरकपा डायलाइसिस पेशेंट सिंगी ओइना पेशेंट सिंगदा बायोमेट्रिक वेरिफिकेशन तौबदा का हेना मतम चंगबना पेशेंट सिंगदा अवाब कया मायोकनरे हॉस्पिटल की अथॉरिटी सिंगना येंगसिनबियु हाइना ऑल मणिपुर डायलाइसिस पेशेंट्स एसोसिएशन स्पोंगदोरक्ली ngasi Manipur Press Club ke Thangjing Hall da pangthokpa paugi mifamda patient amagi imung manungi miyoi amani haiba Lakshmi Chongtham na haikibada private hospital singda dialysis patient amana chayol amada ahumlak hospital da laktuna dialysis tauba asida patient ke aroiba biometric verification tauna ba pung kaya ngai handuna thambana awaba kaya mayoknare dialysis patient amana hospital da lakpa matamda registration loiraga directorate tagi ayaba piraklaba matungda patient aduna dialysis houdringai da biometric लौबा अदुबो हॉस्पिटल अमगा बायोमेट्रिक लौबगी नियम मानदबा हॉस्पिटल खरदना डायलाइसिस तौरिंगै मनुंगदा पुंग अनिरोम लेरगा बायोमेट्रिक लौबा लाक्लगा पेशेंट दुना डायलाइसिस लोइरबा मतुंग बायोमेट्रिक लौबा लोइद्री हाइदुना पुंग अनि अहुम ngai handuna thambीबा सिना पेशेंट सिंगदा खुदोंग चाहंद्रे मसिदा सुनतना हॉस्पिटल खरददी नोंगालगा लाक्नबा हाइरकपसु याउरी मरमसिना पेशेंट गी अवाबा येंगबिरगा हॉस्पिटल सिंगना सेमदोकननबा होटनबियु हाइके patient in hospital he yor ko matamda registration tawraneba registration tawraba matungda directorate gi approval la ko mangayaba approval se la aba matungda biometric se lawe ahan bagi biometric se lawe loiraba matung pung ahum dagi na 24 hours ki manungda patient gi aroi bagi last ki biometric se lawhalleba ado hospital khara dana kamai tawge hai matamda ngasai gi registration se tawraba matungda approval ngaina bani haraga dialysis si haujanraba so the patient gi ado biometric se na pung ani mugi ke pera biometric se lawe la ado na dialysis ti pung ahum makhai dena pung mari bau tawreba ayambana ado dialysis loigra bawda magi aroi bagi biometric number gi timing ji sudri na tum patient ngai halaga tum thambiba adu gi problem ne ba ujimen oina thoi aduna akhoi je medical directorate tu chi je thajan jare aduga khoi je hospital site tu akhoi na haibe ba haijare
aduna maraksida koin haijeningi je patient singina thengnariba awaba je kitang khanthabiraga kaidobo yabage haibado kitang yengbiraga haidi ngasai gi biometric number gi ga ngainabagi je kitang sort out tawnaba whether staff hingatani bu khangde ama tawni khangde kaidobo yage du khanbiraga sigi problem je kitang sort out tawnaba si haijening break matang lominase SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yahonbiu SKTV gi technology amasung magun leiraba service asida adumsu yawiu akupa marol gidamak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani break matung da mukana taram nokchari makhata ba pau phizari Assam Rifles Sinduna None District ki Kaipundai Zang Nagagi Khungang amadi Kungpi Naushen Village Kuki gi Khungang anigi miyoi sing yaurga mafam adugi security gi fibum gi matang da wari sanakre Assam Rifles ki midyang makha da leptana chatharakiba khongthang gi saruk ama oina khunja singa punna famina duna oirakliba fibum gi matang da wari sanaki maduda Kaipundai Zang amadi Kungpi Naushen Village ki Secretary ani Puna Secretary Marina Sarukya ke Warisana Baduda Khul anigi marakta Santi Puraknaba amaga mateng pangsanaba amadi local security ki matang da warisana ke mifamaduna furup anigi marakta afawa maikaida watainaba wakhal tanaba amadi thajanaba hanjilaknaba loinana security force singa khunja singa leinariba mari fagatnanaba honake Sarukya khiba singna khongthang asida mateng pangani amadi Assam Rifles ka afawa mari thamnanaba honagani haina fungdo Handakta exam result haidokiba higher secondary examination da Bishnupur district ki oina position holder oiraglaba science amadi arts stream gi Mahiroi Singh deputy commissioner na taramna okre ngasi Bishnupur district ki mini secretariat complex ta leiba conference hall da pangthoki bathoram aduda DC Puja Elangbamna makok mathang takraba Mahiroi Singh da pukning thawatke mahakna makha taraduna Mahiroi Singh na haujiktagi hauna skill chawkhatna ba yamna khanba hobata yare loinana makha taba lairik tamthabaga loinana makhoi gi leiriba hobby sing thadok pa yade masina miyoi amagi hiram khuding makta chawkhat pa oigani lairik pabi gi henabi asi aikhoina tam hogadabani afaba marup mapang tinaba amadi afaba wakhal khanba ngamba singa loina gadabani masina tungi punsida mai pak pa oirakani haike mama mapa oiba singna su icha singi mathau taba matamda loina bigadabani masina makhoi gi pandam sing fangba ngamgani haina pujana appeal tawki ngasigi thawramaduda additional deputy commissioner tourism opendro AC to DC sagol sem gunamani amadi atai lenga ki official singsu sarukya ke hauzik loiselakpada maroi ba pausing amuka na pizari Chonglaubi ki thaktukta miyam na fauri ba nungai taba dumak fawi NIA na case asikan na thizili chanari basing soidana fagani haina Chief Minister na phongdo rakli Moirang patlauda har purakpa truck ama khamduna purakhiba potlam ga konana amanga ta thokhan bada yawbani haiba miyoi manga Manipur police na fagat pangamde hairi amasung truck amada lotuna purakpa lupa crore manga rongi oigadaba kg yankhai henbagi opium sing miyoi aniga konana Juribam district ki lengang pokpi dagi fagat pangambe hai Matang asida bulletin solution jare Manipur miyam gi punsida khwaidagi hena maroiba status gi lebaga sigi amadi malem gi e pau singi damak SKTV news pu miteng ta dun lebiu pumnamak pamuka na kurum jare